ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯜꯇꯥꯞ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯀꯥꯂꯦꯟ ꯊꯥ ꯈꯔ ꯆꯪꯉꯛꯂꯤ ꯃꯇꯝꯗꯨ ꯈꯔ ꯁꯥꯒꯠꯂꯛꯂꯤ ꯔꯣꯁꯟ ꯕꯤꯀꯥꯁ ꯕ꯭ꯔꯣꯖꯦꯟ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯊꯕꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯔꯨꯞ ꯑꯍꯨꯝꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯊꯤꯗ꯭ꯔꯤ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯔꯣꯁꯟ ꯕꯤꯀꯥꯁ ꯕ꯭ꯔꯣꯖꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯉꯁꯤꯗꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯔꯣꯁꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯈꯣꯏ ꯂꯝꯄꯥꯛ ꯃꯆꯤ ꯑꯗꯨꯗ ꯊꯛꯄ ꯆꯥꯕ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯃꯇꯥꯎ ꯔꯣꯁꯟ ꯅꯪꯅ ꯍꯥꯏꯔꯨꯕꯗ ꯂꯥꯡꯂꯩꯅ ꯌꯥꯔꯛꯄꯁꯤ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯟꯅꯗꯤ ꯃꯥꯕꯨ ꯌꯥꯗꯕꯗꯥꯏꯅꯦ ꯀꯗꯥꯏꯗꯩꯅꯣꯗ ꯕꯤꯀꯥꯁ ꯇꯔꯥꯏꯅ ꯌꯥꯔꯛꯄ ꯅꯠꯇꯦ ꯀꯞꯄꯑꯣ ꯂꯥꯎꯕꯑꯣ ꯍꯥꯏꯖꯕꯗꯒꯤ ꯌꯥꯔꯛꯂꯤꯕꯅꯤ ꯃꯥꯅ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯂꯩꯔꯝꯃꯦꯌꯦ ꯃꯔꯨꯗꯒꯤ ꯁꯥꯎꯅꯗꯅ ꯀꯥꯏꯅꯕꯒꯤ ꯃꯄꯥ ꯆꯥꯔꯤꯉꯩꯗꯨꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤꯕꯁꯨ ꯂꯩꯗꯤ ꯂꯩꯊꯣꯛꯍꯜꯂꯅꯨꯍꯩ ꯂꯥꯡꯂꯦꯟꯗꯣ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯔꯗꯅ ꯃꯗꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯂꯦꯝꯒꯗꯧꯔꯤꯕ ꯖꯥꯠꯅꯤꯅꯦ ꯂꯦꯝꯒꯅꯤ ꯑꯗꯣ ꯂꯦꯝꯃꯤꯉꯩꯗ ꯃꯇꯝꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯋꯥꯔꯖꯦꯟ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝ ꯅꯛꯅꯕꯅꯤꯅ ꯈꯔꯕꯨ ꯐꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯁꯨ ꯍꯩꯅꯕꯤ ꯌꯨꯝꯗꯨ ꯐꯥꯎꯔꯒ ꯍꯩꯅꯕꯤ ꯌꯨꯝ ꯍꯥꯏꯔꯒ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯉꯩꯅꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯨꯗ꯭ꯔꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯧꯔꯦꯗꯅ ꯍꯥꯏꯅꯩ ꯃꯗꯨꯕꯨ ꯆꯨꯝꯕ ꯆꯠꯂꯣ ꯕ꯭ꯔꯣꯖꯦꯟ ꯑꯁ ꯀꯗꯣꯝꯗꯩꯅꯣ ꯑꯃꯨꯛ ꯀꯣꯊꯣꯔꯛꯏꯗꯨꯅ ꯑꯩꯅꯒ ꯈꯔꯒ ꯍꯩꯅꯗꯕꯒ ꯀꯥꯟꯅꯗꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯄꯜꯂꯛꯅꯅꯨ ꯁꯦ ꯍꯧꯒꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯣꯁꯟ ꯕꯤꯀꯥꯁ ꯕ꯭ꯔꯣꯖꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯧꯒꯠꯅꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯁꯟ ꯑꯃꯗꯤ ꯕꯤꯀꯥꯁ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯕ꯭ꯔꯣꯖꯦꯟꯁꯨ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯃꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯦ ꯆꯦꯛꯅ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯈꯥꯖꯤꯜꯂꯤ ꯌꯥꯝꯅ ꯐꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯂꯝꯕꯤꯒꯤ ꯃꯦꯟ ꯔꯣꯗꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯃꯦꯟ ꯔꯣꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯕꯅꯆꯤꯡꯕ ꯀꯌా ꯑꯃ ꯎꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯦ ꯂꯤꯝꯐꯨ ꯉꯥꯡꯉꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯣ ꯕ꯭ꯔꯣꯖꯦꯟꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯥꯃꯛꯅ ꯊꯦꯡꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯑꯁꯨꯝꯅ ꯕ꯭ꯔꯣꯖꯦꯟ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯕ꯭ꯔꯣꯖꯦꯟ ꯊꯣꯡꯒꯥꯜ ꯑꯗꯣ ꯂꯥꯜꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯆꯠꯃꯤꯟꯅꯒꯦ ꯈꯟꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯕ꯭ꯔꯣꯖꯦꯟ ꯌꯥꯝꯅ ꯇꯞꯅ ꯃꯐꯝ ꯑꯗꯨ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯣꯖꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯕꯨ ꯆꯨꯝꯂꯕ ꯖꯥꯠꯂꯅꯦ ꯃꯁꯤꯗ ꯂꯦꯞꯄꯤꯕꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯕ꯭ꯔꯣꯖꯦꯟꯅ ꯌꯥꯝꯅ ꯀꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯗ ꯕꯣꯔꯥ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯣꯖꯦꯟꯅ ꯁꯨꯇꯔꯤ ꯕꯣꯔꯥꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯀꯤꯔꯨꯔꯤꯕꯁꯤꯗꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯁꯨꯅꯦ ꯃꯤꯅꯅꯦ ꯀꯔꯤꯅꯣ ꯍꯥꯏꯅꯔꯕꯅꯤ ꯕꯂꯞ ꯑꯝꯇꯪ ꯊꯥꯜꯂꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯑꯁꯨꯝꯅ ꯕ꯭ꯔꯣꯖꯦꯟ ꯕꯣꯔꯥ ꯌꯥꯜꯂꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯅꯕ ꯒꯝ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯗꯗꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯣꯖꯦꯟ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ
ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣꯝꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯌꯨꯝ ꯌꯧꯅꯕ ꯆꯠꯅꯅꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨ ꯁꯝꯗꯨꯅ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯕ꯭ꯔꯣꯖꯦꯟꯅ ꯎꯍꯧꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯕ꯭ꯔꯣꯖꯦꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯉꯥꯡ ꯑꯃꯅ ꯈꯣꯡꯖꯤ ꯁꯤꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯖꯤꯔꯤꯡ ꯖꯤꯔꯤꯡ ꯂꯥꯎꯕ ꯃꯈꯣꯜꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯕ꯭ꯔꯣꯖꯦꯟ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯍꯣꯠꯇꯅ ꯆꯦꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯃꯕꯨ ꯀꯧꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯤ ꯀꯧꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯕ꯭ꯔꯣꯖꯦꯟꯅ ꯀꯅꯥꯅꯣꯅꯦ ꯀꯧꯅꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯤ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯂꯕ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯅꯣꯡꯊꯔꯒ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯃꯈꯩ ꯃꯨꯁꯤꯟ ꯂꯩꯔꯝꯕ ꯑꯗꯨꯗ ꯕ꯭ꯔꯣꯖꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯕꯗ ꯂꯝꯕꯤ ꯑꯗꯣꯝꯗꯗꯤ ꯆꯦꯟꯗ꯭ꯔꯗꯨꯅ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯆꯣꯡꯊꯕꯗꯒꯤ ꯃꯍꯥꯛ ꯇꯨꯁꯜꯂꯤ ꯑꯗꯨꯝꯅ ꯇꯨꯁꯟꯕꯗ ꯗ꯭ꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯃꯀꯣꯛꯅ ꯌꯩꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯗꯣ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯍꯣꯕꯦ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯨꯁꯤꯟ ꯃꯨꯅ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯇꯥꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯧꯅ ꯈꯜꯂꯤ ꯍꯩꯁ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦꯗꯅ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯒꯦꯠ ꯃꯅꯥꯛ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦꯗꯅꯁꯦ ꯃꯁꯤ ꯈꯪꯅꯤꯀꯣ ꯑꯃꯥꯏꯕ ꯊꯝꯕꯧ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯟꯒꯦ ꯌꯥ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯈꯔ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯨꯔꯛꯈꯤꯕꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯩꯕꯣ ꯁꯤ ꯂꯩꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯝꯕꯧꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯆꯥꯏꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯑꯃꯨꯕ ꯑꯁꯥꯡꯕ ꯑꯗꯨꯗꯤ ꯁꯨꯂꯦꯡ ꯂꯦꯡꯉꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯏꯌꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯂꯦꯡꯗꯦꯅꯦ ꯀꯌꯥꯗ ꯑꯅꯝ ꯀꯜꯂꯤꯕ ꯂꯥꯏꯃꯨꯅꯣꯅꯦ ꯃꯁꯤ ꯊꯦꯡꯒꯅꯤ ꯈꯪꯗꯅ ꯑꯩꯅ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯈꯔ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯃꯝ ꯃꯊꯦꯡ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯁꯤꯒꯨꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤ ꯑꯣꯛꯅꯅꯤ ꯈꯪꯗꯅ ꯑꯗꯨꯕꯨ ꯍꯪꯒꯥꯝ ꯃꯔꯨ ꯆꯥꯏꯔ ꯐꯥꯎꯕꯗ ꯃꯁꯤ ꯂꯦꯡꯗꯦꯅꯦ ꯐꯩ ꯍꯟꯗꯛꯇꯤ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯟꯇ꯭ꯔ ꯑꯃꯃꯨꯛ ꯀꯥꯡꯈꯤ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯑꯃꯨꯛ ꯆꯈꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗꯁꯨ ꯀꯔꯤꯝꯇ ꯃꯆꯤ ꯂꯦꯡꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅ ꯃꯁꯤ ꯑꯆꯝꯕ ꯂꯥꯏꯃꯨꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩꯒꯤ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯆꯪꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯁꯥꯏꯀꯜ ꯑꯁꯤ ꯍꯣꯠꯇꯨꯅ ꯊꯧꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯝꯕꯧꯅ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯏ ꯑꯗꯨꯝꯅ ꯊꯧꯅ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯂꯥꯏꯃꯨ ꯅꯠꯇ꯭ꯔꯤ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅ ꯃꯁꯤꯗꯤ ꯂꯥꯏꯃꯨ ꯅꯠꯇꯦꯗꯅ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇꯕꯨ ꯆꯪꯂꯒ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯃꯍꯩ ꯐꯪꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯝꯕꯧ ꯁꯥꯏꯀꯜ ꯑꯗꯨ ꯄ꯭ꯔꯞ ꯈꯥꯝꯂꯒ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯕ꯭ꯔꯣꯖꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯁꯤꯗꯤ ꯏꯇꯥꯎ ꯑꯃꯨ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯣꯖꯦꯟ ꯅꯠꯇꯕ꯭ꯔꯥꯅꯦ ꯃꯥꯅꯤꯅꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯕ꯭ꯔꯣꯖꯦꯟꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯣꯖꯦꯟꯒꯤ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯔꯤꯡ ꯂꯥꯛꯈꯤ ꯔꯤꯡ ꯑꯗꯨ ꯂꯥꯛꯄꯗ ꯊꯝꯕꯧꯅ ꯐꯣꯟ ꯑꯗꯣ ꯁꯠ ꯄꯥꯏꯈꯠꯂꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯕ꯭ꯔꯣꯖꯦꯟ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯇꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯊꯝꯕꯧ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯕ꯭ꯔꯣꯖꯦꯟꯗꯣ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯂꯩꯀꯠꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕ꯭ꯔꯣꯖꯦꯟ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯕ ꯑꯗꯨꯗ ꯕ꯭ꯔꯣꯖꯦꯟꯅ ꯑꯩꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯑꯩꯗꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯉꯥꯎꯔꯒ ꯇꯥꯈꯤꯕꯗꯥꯏꯅꯦ ꯏꯕꯨꯡꯉꯣ ꯕ꯭ꯔꯣꯖꯦꯟ ꯅꯪꯁꯤ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯗꯤ ꯅꯪꯁꯦ ꯑꯍꯥꯟꯕꯗ ꯕꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯌꯥꯝꯅ ꯀꯥꯝꯖꯤꯟꯈ꯭ꯔꯒ ꯄꯣꯠꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕꯗ ꯅꯪ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯈꯜꯂꯤꯕꯅ ꯂꯥꯏ ꯑꯣꯏꯔꯦ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒꯦ ꯃꯤ ꯑꯣꯏꯔꯒꯅ ꯑꯩꯕు ꯂꯛꯅꯕꯒꯤꯗꯃꯛ ꯆꯩꯔꯥꯛ ꯄꯤꯒꯦ ꯈꯟꯗꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯄꯅꯤ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯍꯥꯏꯗꯨꯕꯣ ꯕꯨꯠ ꯎꯔꯒ ꯆꯦꯟꯗꯕ ꯆꯣꯡꯁꯤꯜꯂꯒ ꯅꯝꯒꯦ ꯇꯧꯕ ꯑꯩꯁꯦ ꯑꯃꯥꯏꯕ ꯊꯝꯕꯧꯅꯨꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯕꯨꯠ ꯀꯤꯗꯧꯔꯤꯕꯅꯣ ꯕꯨꯠ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯩ ꯎꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯤ
ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ ꯍꯥꯏ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎ ꯑꯃꯨꯁꯅꯥ ꯑꯩ ꯑꯃꯨꯛ ꯆꯠꯈꯤꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯕꯨ ꯕ꯭ꯔꯣꯖꯦꯟꯁꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯃꯍꯥꯛꯁꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯈꯔ ꯄꯥꯝꯕꯒꯨꯝꯕ ꯑꯃ ꯇꯧꯏ ꯑꯃꯨꯛ ꯆꯦꯟꯒꯤ ꯂꯥꯛꯈꯤꯅꯤꯀꯣ ꯑꯃ ꯃꯊꯦꯡꯗ ꯄꯪꯆꯠ ꯆꯠꯊꯣꯛꯍꯟꯒꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯨꯁꯅꯥꯗ ꯋꯥꯔꯤ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯊꯝꯕꯧꯗꯣ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯊꯕꯛ ꯁꯨꯐꯝꯗ ꯕ꯭ꯔꯣꯖꯦꯟꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯔꯣꯁꯟ ꯑꯃꯗꯤ ꯕꯤꯀꯥꯁꯇ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯟꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯃꯤ ꯑꯇꯩꯅ ꯍꯥꯏꯕꯅꯤ ꯕ꯭ꯔꯣꯖꯦꯟ ꯅꯪꯃꯛꯅ ꯃꯗꯨꯃꯛꯇꯗ ꯍꯦꯛ ꯊꯥꯖꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯐꯥꯠꯇꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯅꯪꯅ ꯊꯦꯡꯅꯔꯤꯕꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯂꯩꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯀꯩꯗꯧꯕꯩ ꯊꯣꯛꯂꯛꯇꯣꯏꯕ ꯃꯕꯥꯅꯤꯗꯤꯅꯦ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯔ ꯂꯩꯇ꯭ꯔꯦ ꯃꯆꯤꯗꯨꯅꯅꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯁꯤꯟꯅꯕꯗ ꯌꯥꯝ ꯋꯥꯔꯕꯅꯤ ꯑꯗꯨꯅ ꯃꯣꯏ ꯊꯣꯛꯄꯅ ꯊꯥꯗꯣꯛꯑꯒ ꯊꯝꯕꯅꯦ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯆꯥꯟꯅꯕ ꯈꯔ ꯋꯥꯠꯂꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯊꯣꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯄꯩꯁꯥ ꯅꯤꯒꯦꯗꯅ ꯀꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯅꯪꯕꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯣ ꯃꯤꯗꯤ ꯁꯨꯡꯒ ꯅꯠꯇ꯭ꯔꯦ ꯚꯨꯠꯅꯦ ꯃꯤ ꯇꯧꯅꯣꯏꯕꯣ ꯌꯦꯡꯉꯨ ꯒꯦꯠꯀꯤ ꯃꯊꯛ ꯑꯗꯨꯗꯕꯨ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯤꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃꯅ ꯃꯤꯒꯤ ꯒꯦꯠ ꯃꯊꯛꯇꯨꯗ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯅꯣꯏꯁꯨ ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ ꯀꯅꯥꯅꯕꯨ ꯒꯦꯠ ꯃꯇꯣꯟꯗꯨꯗ ꯂꯦꯞꯅꯒꯤ ꯅꯪꯒꯨꯝꯕ ꯅꯨꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯎꯕ ꯅꯣꯏꯅꯗꯤ ꯄꯧꯗ ꯎꯖꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯑꯁꯨꯌꯥꯝ ꯆꯠꯂꯤꯁꯤ ꯅꯣꯡꯃꯇ ꯎꯗꯦꯅ ꯐꯔꯦꯁꯦ ꯅꯕꯥꯅꯤꯅꯅꯦ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯅꯣꯏꯁꯨ ꯅꯣꯡꯃ ꯊꯦꯡꯅꯔꯀꯥꯟꯗ ꯈꯪꯖꯔꯛꯑꯅꯤ ꯑꯁꯨꯝꯅ ꯔꯣꯁꯟ ꯕꯤꯀꯥꯁ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯗꯤ ꯐꯥꯒꯤ ꯇꯥꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕ꯭ꯔꯣꯖꯦꯟꯗꯣ ꯉꯁꯤꯗꯤ ꯔꯣꯁꯟ ꯑꯃꯗꯤ ꯕꯤꯀꯥꯁꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯊꯤꯟꯕꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯣꯖꯦꯟꯅ ꯅꯕꯥꯅꯤꯁꯨꯅꯦ ꯌꯨꯝꯗꯨ ꯐꯥꯎꯔꯒ ꯆꯠꯄꯗ ꯈꯔꯗꯤ ꯈꯨ ꯁꯦꯜꯂꯨꯍꯩ ꯑꯔꯦꯝꯕꯗꯅꯦ ꯆꯦꯜꯂꯒ ꯑꯃꯨꯛ ꯆꯠꯆꯈꯤꯅꯤ ꯂꯥꯏꯗꯗꯤꯅꯦ ꯑꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯨꯝ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯇꯥꯞ ꯍꯦꯛꯇ ꯆꯥꯕꯅꯤꯀꯣ ꯌꯥꯔꯦ ꯕ꯭ꯔꯣꯖꯦꯟ ꯅꯌꯨꯝ ꯌꯧꯔꯕꯅꯤ ꯂꯩꯍꯧꯔꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯁꯟ ꯑꯃꯗꯤ ꯕꯤꯀꯥꯁ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯌꯨꯝꯂꯣꯝꯗ ꯍꯟꯅꯔꯛꯂꯤꯕꯅꯤ ꯕ꯭ꯔꯣꯖꯦꯟꯅ ꯀꯤ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯄꯨ ꯊꯤꯟꯖꯤꯟꯕꯤꯔꯝꯕꯅꯤ ꯔꯣꯁꯟ ꯑꯃꯗꯤ ꯕꯤꯀꯥꯁ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯃꯌꯥꯝꯅ ꯂꯤꯝꯐꯨ ꯍꯥꯏꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯕ꯭ꯔꯣꯖꯦꯟꯅꯁꯨ ꯍꯥꯏꯔꯛꯄꯗꯨꯗ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯛꯇꯛ ꯆꯥꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯕꯅꯤꯅ ꯀꯥ ꯍꯦꯟꯅꯗꯤ ꯀꯤꯔꯨꯗꯤ ꯋꯥꯔꯤ ꯁꯅꯥ ꯁꯨꯝ ꯂꯥꯛꯄꯗ ꯕꯤꯀꯥꯁꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯔꯣꯁꯟꯗ ꯁꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯅꯠꯇ꯭ꯔꯣ ꯕꯨꯠ ꯊꯣꯛꯂꯛꯑꯒ ꯏꯇꯥꯎ ꯕ꯭ꯔꯣꯖꯦꯟꯗꯨ ꯋꯥꯟꯊꯍꯜꯂꯦ ꯍꯥꯏꯗꯨꯕꯣ ꯑꯩ ꯂꯥꯎꯁꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯂꯥꯎꯗꯣꯏꯕ ꯕꯨꯠ ꯂꯩꯔꯗꯤ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯌꯦꯡꯖꯒꯦ ꯑꯗꯨꯅ ꯂꯥꯎ ꯇꯥꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯁꯟꯅ ꯅꯣꯛꯂꯒ ꯂꯥꯎꯅꯦ ꯈꯨꯝꯂꯛꯄ ꯌꯦꯡꯁꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯀꯥꯁꯅ ꯌꯨꯝꯁꯤꯕꯨ ꯕꯨꯠ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯎꯏ ꯑꯗꯨꯝꯅ ꯕꯤꯀꯥꯁꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯃꯄꯥ ꯆꯥꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯥꯗꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯟꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯃꯛꯑꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯅꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗꯅ ꯋꯥꯔꯤ ꯁꯥꯟꯅ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯌꯨꯝꯕꯨꯗꯨ ꯄꯩꯁꯥꯗꯤ ꯅꯝꯊꯤꯉꯩ ꯄꯥꯏꯕꯅꯤꯍꯦ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯂꯣꯏꯅ ꯐꯖꯕꯅꯤ ꯃꯃꯥ ꯂꯧꯗꯅ ꯃꯄꯥꯗꯨꯗꯤ ꯄꯨꯔꯥ ꯃꯨꯊꯤꯅꯤꯍꯦ ꯃꯨꯁꯨ ꯃꯨꯔꯦ ꯊꯤꯁꯨ ꯊꯤꯔꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯛꯂꯤꯕꯗꯨ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯏꯍꯦ ꯀꯔꯤꯗꯕꯨ ꯉꯛꯏꯒꯦ ꯕꯤꯀꯥꯁ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯄꯩꯁꯥꯕꯨ ꯄꯥꯏꯔꯗꯤ ꯌꯥꯔꯤ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯥꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯕꯁꯤ ꯄꯩꯁꯥ ꯄꯥꯏꯗꯕꯩ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯔꯣꯁꯟ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯂꯥꯟꯗ꯭ꯔꯣ ꯂꯥꯡꯂꯦꯅ ꯌꯥꯔꯛꯏꯗꯨꯕꯨ ꯅꯪꯒꯤ ꯄꯩꯁꯥ ꯄꯥꯏꯕꯒ ꯄꯥꯏꯗꯕꯒ ꯀꯔꯤ ꯕꯦꯂꯤ ꯂꯩꯅꯒꯦ ꯑꯁ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ
ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯨꯞ ꯑꯃ ꯐꯥꯎꯏ ꯑꯗꯣ ꯂꯥꯡꯂꯦꯟ ꯈꯪꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯞꯁꯜꯂꯛꯏꯗꯣ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥ ꯑꯃ ꯂꯩꯕꯒꯤ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯣꯅ ꯉꯔꯥꯡꯁꯨ ꯍꯥꯏꯔꯝꯕꯅꯤ ꯑꯦꯛꯇꯤꯚꯥꯗꯣ ꯂꯩꯔ ꯃꯇꯨꯡꯗ ꯀꯥꯏꯅꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯦ ꯐꯖꯩꯅꯦ ꯂꯥꯡꯂꯦꯟꯒꯤ ꯄ꯭ꯂꯥꯟꯁꯤꯗꯤ ꯍꯥ ꯒꯥꯔꯤ ꯂꯩꯔꯝꯗꯥꯏꯗꯅ ꯅꯪ ꯅꯨꯡꯁꯤꯅꯖꯕ ꯒꯥꯔꯤ ꯂꯩꯕ ꯂꯣꯏꯔꯒꯅ ꯅꯪ ꯀꯥꯏꯅꯗꯣꯏꯕ ꯃꯗꯨ ꯁꯣꯏꯗ꯭ꯔꯕ ꯋꯥꯅꯤꯀꯣ ꯆꯦꯛꯁꯜꯂꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯨꯝ ꯑꯗꯨꯃꯛ ꯌꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯔꯣ ꯑꯁꯪꯕꯤꯗꯣ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯣ ꯌꯥꯝꯅ ꯀꯨꯏꯅ ꯁꯤꯠꯄꯤꯗꯕ ꯑꯗꯨꯇ ꯄꯨꯡ 7 ꯍꯦꯜꯂꯕ ꯐꯥꯎꯕ ꯀꯩꯊꯦꯜꯗ ꯂꯩꯊꯣꯛꯂꯨꯔꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯩꯊꯦꯜ ꯈꯝꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤꯕꯅꯤ ꯃꯍꯥꯛꯀ ꯌꯨꯝ ꯆꯪꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯤ ꯄꯣꯠꯁꯤꯡ ꯑꯗꯣ ꯉꯟꯇꯥꯅ ꯂꯣꯏꯅ ꯁꯤꯠꯅꯈꯤꯕꯅ ꯃꯍꯥꯛꯀ ꯌꯨꯝ ꯆꯪꯃꯤꯟꯅꯒꯗꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯗꯤ ꯍꯥꯟꯅꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯕꯅꯤ ꯊꯔꯣ ꯑꯁꯪꯕꯤ ꯌꯨꯝꯂꯣꯝꯗ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒꯥꯔꯤ ꯌꯥꯎꯗꯕꯅꯤꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯤ ꯈꯔꯗꯤ ꯊꯦꯡꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯃꯦꯟ ꯔꯣꯗ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯊꯔꯣ ꯑꯁꯪꯕꯤ ꯃꯁꯥ ꯑꯗꯣ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯊꯦꯡꯅꯔꯕꯗꯤ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯒꯝ ꯂꯥꯛꯏ ꯃꯇꯝ ꯑꯗꯨ ꯊꯔꯣ ꯑꯁꯪꯕꯤꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯇꯦꯜ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯔꯣ ꯑꯁꯪꯕꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯏ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯛ ꯑꯗꯣ ꯅꯣꯝꯃꯤ ꯃꯁꯤꯗꯒꯤ ꯊꯔꯣ ꯑꯁꯪꯕꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯩꯁꯨ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯀꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯇꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯊꯔꯣ ꯑꯁꯪꯕꯤ ꯑꯁꯨꯝ ꯂꯥꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯁꯜꯂꯛꯄꯗ ꯊꯔꯣ ꯑꯁꯪꯕꯤꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤꯕꯨ ꯀꯣꯛ ꯁꯤꯗꯣꯛꯈ꯭ꯔꯒꯦ ꯂꯩꯇꯦ ꯇꯝꯅꯕꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯃꯍꯥꯅꯤ ꯀꯔꯤ ꯀꯥꯟꯅꯅꯕ ꯊꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯀꯅꯥꯅꯕꯨ ꯂꯩꯔꯤꯅꯦꯅ ꯑꯗꯨꯝꯅ ꯊꯔꯣ ꯑꯁꯪꯕꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯊꯔꯣ ꯑꯁꯪꯕꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ ꯀꯔꯤ ꯃꯊꯥ ꯁꯥꯔꯒꯦꯕ ꯑꯗꯨꯝꯅ ꯍꯪꯂꯕꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯊꯔꯣ ꯑꯁꯪꯕꯤꯅ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯗ ꯐꯥꯎꯖꯤꯜꯂꯒ ꯆꯪꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯊꯔꯣ ꯑꯁꯪꯕꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈ꯭ꯔꯤ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯀꯩꯊꯦꯜꯒꯤ ꯄꯣꯌꯣꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯇꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯀꯞ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯑꯃꯗꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯊꯔꯣ ꯑꯁꯪꯕꯤꯅ ꯃꯁꯤꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯤ ꯑꯃ ꯆꯪꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯕꯒꯤ ꯊꯦꯡꯅ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯁꯪꯕꯤꯗ ꯆꯩꯁꯟꯕꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯔꯣ ꯑꯁꯪꯕꯤꯅ ꯑꯩꯅ ꯊꯦꯡꯗꯨꯅ ꯊꯦꯡꯉꯤꯔꯣꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯎꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯈꯔ ꯇꯧꯅꯔꯕꯒꯤ ꯇꯨꯡꯗ ꯊꯔꯣ ꯑꯁꯪꯕꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯂꯝꯕꯤꯗ ꯂꯩꯍꯧꯕꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯨꯝꯁꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒꯅꯦ ꯃꯦꯈꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯄ ꯑꯍꯟꯁꯤꯡ ꯅꯨꯄꯤꯁꯤꯡꯗ ꯁꯨꯝ ꯀꯔꯟ ꯇꯥꯔꯛꯂꯕꯗꯤꯕꯨꯀꯣ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯅꯦ ꯕꯨꯠꯇ ꯈꯟꯅ ꯍꯧꯔꯒ ꯅꯪꯁꯨ ꯕꯨꯠ ꯑꯣꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯃꯈꯣꯏ ꯉꯥꯡꯅꯍꯧꯕꯗꯣ ꯊꯔꯣ ꯑꯁꯪꯕꯤꯅ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯊꯔꯣ ꯑꯁꯪꯕꯤꯅ ꯅꯈꯣꯏꯁꯨꯅꯦ ꯍꯦꯛ ꯊꯦꯡꯅꯔꯗꯤ ꯈꯪꯒꯗꯕ ꯑꯁ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯗꯨꯛ ꯊꯥꯈ꯭ꯔꯕ ꯒꯦꯠꯇꯨꯕꯨ ꯐꯥꯎꯖꯤꯜꯂꯒ ꯆꯪꯈꯤꯅꯦ ꯑꯩꯗꯤ ꯀꯨꯟꯗꯥꯂꯩ ꯑꯣꯏꯔꯕ ꯅꯤꯡꯉꯨꯔꯦꯅꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯉꯛꯏ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯕꯅꯔ ꯀꯔꯤꯅꯣ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯃꯟ ꯀꯥꯡꯂꯤ ꯊꯛ ꯅꯤꯛꯂꯤ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕꯒꯤ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯅ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯟꯕ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯔꯣ ꯑꯁꯪꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯔꯣ ꯑꯁꯪꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯑꯃꯨꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯤꯔꯤꯕꯗꯣ ꯐꯥꯊꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯊꯔꯣ ꯑꯁꯪꯕꯤ ꯉꯔꯥꯡ ꯑꯔꯥꯛ ꯑꯈꯪꯅꯈꯤꯕ ꯑꯃꯗꯤ ꯂꯥꯏꯃꯨ ꯑꯣꯛꯅꯔꯨꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯔꯤ ꯉꯔꯥꯡꯁꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯥꯏ ꯑꯣꯛꯅꯔꯛꯄꯒꯤ wari tamkhrabanina tharo asangbigi manempok aduna mahaki mapuroiba tharo asangbigina makubok oiriba aduta waram punamak tambadagi haujikti amaiba ama karunanabagi damak chatkhri
Tharo asangbi mapuroi langpai chatkibana hojiksu halaktribani masidagidi makubongna amaiba ama puduna laklei amaiba se atai kanasu natti yotin kawi masidagidi yotinna ibema matung manaudi ama mathengda madugi get ado landuna khak chaluganu ko yum maduda phatraba tinmu laimu mayam ama leiribani maram maduna nakhoi mafam maduda ama mathenga chaluganu ko nganta na kaithen halau se kaisu toroi se ai lewa khra sonbi ge duga aina lewa solamba ising ase thaklabadi kaisu toroi ko asumna haiduna mahang ising da sonbi re madugi matung tharo asang bina ising do thakpadagi di khara yangbagum tawi haiduna amaiba yotinda haidi asumna tawdura matam madu haukri numidangi matamni matam madu da projen bikas amadi rosan makoi ahum kaithel da jangduna ngasidi mana masin khara leiki si haina badagi makoi ahum mana masing daiba jangsil lai asumna jangsil lakpana bikas amadi rosanna nga leikini haiduna nga leinanabagi yingi aduga projen di mana masing wona leigani haiduna mahak mana masing yumba mapamda lakli matam madu ta tharo asang bido maga phaminari ba mi singatuka ngarang mongoda thingnakiba wari ato tamli adamna sanari ba wari ato borjena sutari matam madu da borjena su hoini teima aisu ngan thinadana wanthadana oja maiba thambongna laikat nei arudagi gyan taraklibani as nimitu da ina kiba siloreni paw tambadaga kiba yogodaba nati adumna borjena hairakpa da leriba singaduna su kamana tawribano haiduna hangrakli borjen su mahanga thingnakiba singado loina tamli masidagi di mahak sumana masin khara leirabagi tungda mamanaba rosan amadi bikas ke manakta lakli aduga makhoi punna kaithen kumlakli matamadu da borjena hai nabani to aikhoi gi lekai gi itei matharo asangbido ma sungarang thinglei hairine smagi dudi chamin narubo wara maleda arudagi di gate to phawjilaga hekta changkhibani haine ardagi ma su thekatana mayum jawna ba chelakpo wara male noan phawba leihok tawbudagi amaibana tawraga fan khibani hai nakoi sune thajadaba tawganu asing bagi asigi yumse tamnabani ko wafam madu da bikasna nang namaro lama yum masik tamnai da hai lehe tamnai natraga tamnadi du amutang khangdok naba changlaga yenguse haibro ha rosan hai gumdana bikas ibani yum masida changlaga amutang yenguse haibro kanamtra changladi yengu ngasi phawbada ikoina pawdamak tabani suktheng thengadi khara kiganba mina thengnabai wani aidi nongta thengajagi hairibani ne sumthok thoroktabagi thengadabagi wani kande rosan horen ahingdu ibani amtang changlaga mayamna thajanariba si chummi natraga lali haibatu amutang khangdoklusi nabani ne karan tawjanu hai laida tingkhet laikhet pase phati phatabani are mada tathwai mangani ko ai borjen mison nana khangpoti ne kanande rosan horen numidang do changlaga hekti yenusi as tawnu de nabani bo laida thololaga nabani happy gini borjen kariguma laida thololaga ibani hatraba kariguma lai leiramdraba nangna ikhoda kari tawba kariguma lai leiramgana borjen ibani khajinaraga nongonda lupa lising tara pini kun yabro nabani paisa sumangni na thwai sumangni da as aduda koitho anu ne aikhoina harisi yabra ta hayune yaradi kainuni sodira thinra dawdubu fare adu waradi rosan horena hingdo ibani changlusi aduga borjen nangsune aikhoina manungda changni na chaga changdi haibase khangnabagi gate ngairamo aidi ngamoi oi aduna tadi ayu hayeng nongalaga aikhoi changoi haduna thajagadro hoini adu su chumini fare ai gate ngairamge nuigi sipu asengbagiro ai aikhoi sinupa machani haina khibo wanga kadamni karigumba aikhoina but thengadraba yum madugi manungta koicha chatpada karimata taroktraba adu oiba taragati aikhoi tholokani aduga nonghek gambaga nangna ibani da lising tara pigadaba karigumba but lairamdana ibani guknaraba aikhoi laurkani adumai tawduna but lay haibagi aikhoina thajahalaba adu taragana rosan ibani nongonda lising tara kun pirani basta yana rasine ko fare horen na hingdi nabani khara wabu tare na ha laina amana mukchen yum du lai se thawai hum ado amana mukchen noi lakna tare na ha kante se yum job ni le horo horen ibani haura ke aru tuka yum da changasi
ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯕ꯭ꯔꯣꯖꯦꯟ ꯌꯨꯝꯗ ꯆꯪꯍꯧꯔꯤ꯫ ꯔꯣꯁꯟ ꯑꯃꯗꯤ ꯕꯤꯀꯥꯁ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯆꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠꯇ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯒꯦꯠ ꯑꯗꯨꯒꯤ ꯆꯪꯈꯤꯕ ꯌꯥꯕ ꯑꯍꯣꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯐꯦꯠ ꯃꯉꯛ ꯂꯤꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯌꯨꯝ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ, ꯀꯅꯥꯝꯇ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯌꯨꯝ ꯑꯃꯒꯨꯝ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯏꯆꯝ ꯆꯝꯕ ꯀꯔꯤꯁꯨ ꯇꯧꯗꯕ ꯌꯨꯝꯁꯤꯕꯨ ꯃꯌꯥꯝꯅ ꯀꯌꯥꯗ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯔꯤꯕ? ꯕꯤꯀꯥꯁ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯍꯣꯔꯦꯟꯗꯤ ꯏꯕꯥꯅꯤ ꯂꯤꯁꯤꯡ 10 ꯐꯪ ꯇꯥꯔꯦꯅ ꯍꯥ? ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯁꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯣꯁꯟ ꯑꯃꯗꯤ ꯕꯤꯀꯥꯁ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯨꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯕꯨꯠ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫